ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯃꯈꯣꯏ ꯑꯅꯤ ꯂꯩ꯫ ꯑꯍꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯈꯤꯇꯣꯝꯕꯤ ꯑꯃꯗꯤ ꯂꯨꯈꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯆꯥꯔꯁꯤ ꯍꯥꯏꯅ ꯆꯥꯛꯈꯨꯝꯗ ꯆꯪꯅꯔꯤ꯫ ꯃꯧ ꯃꯁꯦꯜ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯍꯧꯅꯕꯤ ꯏꯃꯨꯡꯒꯤ ꯅꯠꯇ꯭ꯔꯒ ꯌꯨꯝꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯥꯒꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯥꯏꯗꯣꯛꯅꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯁꯤꯃꯗꯤ ꯃꯧ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯔꯨꯕꯤꯅ ꯊꯣꯡꯂꯤ꯫ ꯁꯈꯦꯟꯕꯤꯒ ꯇꯣꯟꯗꯣꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯤ꯫ ꯆꯥꯛꯀꯤ ꯄꯥꯎ ꯑꯃ ꯂꯥꯛꯄ ꯑꯗꯨꯗ ꯇꯣꯟꯗꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯆꯥꯛ ꯂꯣꯏꯔ ꯃꯥꯜꯂꯦ, ꯂꯥꯛꯑꯣ ꯆꯥꯎꯔꯁꯤ" ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯃꯁꯤꯗ ꯁꯈꯦꯟꯕꯤꯅ "ꯉꯥꯏꯈꯨꯑꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯁꯤ." "ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯂꯩꯕ ꯍꯥꯏꯕ? ꯆꯥꯔꯨꯔꯁꯤ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯕ ꯆꯥꯅꯤꯀꯣ." "ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯁꯤ ꯍꯥꯏꯕ." "ꯀꯩꯒꯤ ꯉꯥꯛ ꯑꯃꯨꯛ ꯉꯥꯏꯈꯤꯗꯣꯏꯅꯣ? ꯁꯥꯔꯤꯀꯥꯟꯗ ꯆꯥꯍꯧꯗꯧꯅꯤ." "ꯅꯨꯄꯥ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪꯕꯨ ꯈꯤꯇꯪ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯒꯦ?" ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ "ꯀꯩꯅꯣ ꯑꯩꯅ ꯋꯥꯈꯜ ꯇꯥꯗꯣꯏꯁꯦ? ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ." ꯁꯈꯦꯟꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯆꯪꯁꯤꯟ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯊꯣꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯔꯒ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡ ꯈꯣꯟꯖꯦꯜ ꯀꯥꯏꯗꯨ ꯇꯞꯂꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯣ, ꯑꯩꯅ ꯉꯁꯥꯏꯅꯦ ꯌꯨꯝꯗꯒꯤ ꯉꯥ ꯊꯣꯡꯕ ꯈꯔ ꯄꯨꯔꯛꯑꯦ ꯍꯥꯏꯕ, ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯁꯦ ꯍꯥꯏꯅ ꯇꯧꯕꯅꯦꯃꯤ." "ꯍꯥ? ꯅꯣꯏ ꯅꯇꯩꯃꯅ ꯍꯧꯖꯤꯛ ꯊꯣꯡꯂꯝꯗꯣꯏꯕ ꯏꯟꯁꯥꯡꯁꯦ ꯀꯩꯁꯨ ꯍꯧꯔꯝꯒꯗꯕ ꯅꯠꯇꯦ, ꯈꯪꯂꯕ꯭ꯔꯥ? ꯊꯣꯡꯗ ꯌꯥꯗꯕꯒꯤ ꯊꯣꯡꯂꯤꯕ ꯑꯣꯏꯔꯝꯅꯤ꯫ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯕꯅꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯑꯍꯥꯎꯕꯗ ꯄꯤꯖꯅꯤꯡꯉꯤꯗꯣ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯅꯣꯏ ꯅꯇꯩꯃ ꯑꯁꯤꯗꯒꯤ ꯍꯧꯔꯒꯅꯦ ꯀꯅꯥꯃꯇꯗ ꯑꯍꯥꯎꯕ ꯑꯃꯠꯇ ꯍꯦꯛ ꯄꯤꯖꯅꯤꯡꯗꯦ ꯑꯩ꯫ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯑꯣꯏꯗꯤ ꯈꯔꯁꯨ ꯐꯒꯗꯕ, ꯑꯗꯨꯕꯨ ꯇꯣꯉꯥꯟꯅ ꯆꯥꯅꯕꯒꯤ ꯃꯃꯤ ꯑꯗꯨꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯎꯗ꯭ꯔꯤ꯫ ꯄꯥꯛ ꯑꯣꯏꯈꯤꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯅꯪꯕు ꯑꯍꯥꯎꯇꯕ ꯑꯗꯨꯝ ꯄꯤꯖꯗꯨꯅꯗꯤ ꯑꯩ ꯊꯝꯅꯤꯡꯗꯦ꯫ ꯑꯍꯥꯎꯇꯕꯗ ꯆꯥꯃꯟꯕꯗꯒꯤ ꯅꯪ ꯅꯥꯔꯛꯂꯦ ꯍꯥꯏꯅ ꯈꯜꯂꯨꯅꯤ꯫ ꯃꯗꯨꯗ ꯃꯥꯡꯖꯔꯤꯁꯦ ꯀꯅꯥꯅꯣ? ꯑꯩ ꯈꯛꯇꯅꯤ ꯃꯥꯡꯖꯔꯤꯁꯦ꯫ ꯑꯗꯨꯅ ꯈꯔ ꯈꯔꯁꯨ ꯂꯣꯟꯅ ꯊꯨꯝꯅ ꯆꯥꯕ ꯇꯧꯕ ꯌꯥꯏꯅ." ꯇꯣꯟꯗꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯤ꯫ "ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ?" "ꯍꯣ, ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯁꯦ, ꯐꯃꯨꯡꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯈꯣ꯫ ꯍꯣꯔꯦꯟ ꯃꯈꯣꯏ ꯂꯣꯏꯅ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯔꯁꯤꯕ." ꯇꯣꯟꯗꯣꯝꯕ ꯐꯃꯨꯡꯗ ꯐꯝꯊꯩ꯫ ꯁꯈꯦꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯀꯜꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯑꯩꯈꯣꯏꯒꯤ ꯀꯥꯗꯨꯗ ꯄꯨꯁꯤꯜꯂꯒ ꯑꯣꯏꯅ ꯆꯥꯔꯁꯤꯔꯥ ꯍꯥꯏꯅ ꯑꯩꯁꯦ ꯈꯟꯗꯤ ꯈꯜꯂꯝꯂꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯑꯩꯅ ꯇꯧꯔꯨꯕꯗꯅꯦ ꯑꯣꯏꯔꯛꯀꯗꯕ ꯃꯑꯣꯡ ꯃꯌꯥꯝꯗꯣ ꯑꯗꯨ ꯎꯔꯨꯕꯗ ꯑꯩ ꯑꯗꯨꯝ ꯇꯣꯛꯆꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏ꯫ ꯆꯥꯛꯈꯨꯝ ꯑꯁꯦ ꯄꯨꯂꯞ ꯑꯗꯨꯝ ꯄꯨꯜꯂꯕꯅꯤꯅ ꯑꯍꯥꯎꯕ ꯆꯥꯔꯛꯇ꯭ꯔꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯌꯥꯝꯅ ꯀꯨꯏꯔꯦꯗꯅ꯫ ꯑꯩꯕꯨꯗꯤ ꯏꯄꯥꯝꯗ ꯆꯠꯇꯨꯅ ꯈꯔ ꯃꯈꯩꯕꯨ ꯆꯥꯔꯤ꯫ ꯅꯪꯗꯤ ꯊꯕꯛꯀ ꯁꯨꯔꯤꯗꯣ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯉꯥꯡꯅꯩ꯫ ꯆꯥꯛꯈꯨꯝꯗꯅꯤ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯆꯥ ꯑꯇꯣꯝꯕꯒ ꯅꯃꯧ ꯑꯇꯣꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯪꯂꯛꯇꯦꯅꯦ꯫ ꯇꯥꯗ꯭ꯔꯕ ꯖꯥꯠꯂ? ꯑꯃꯨꯛꯇ ꯀꯧꯗꯅ ꯃꯃꯥ." ꯃꯁꯤꯗ ꯑꯔꯨꯕꯤꯅ "ꯄꯥꯕꯨꯡ, ꯅꯃꯧꯅ ꯉꯁꯥꯏꯅ ꯀꯧꯖꯈ꯭ꯔꯕꯅꯤ, ꯇꯥꯅ ꯇꯥꯅ ꯆꯪꯂꯛꯇ꯭ꯔꯤꯗꯣ꯫ ꯆꯥꯅꯤꯡꯕ ꯀꯥꯟꯗ ꯃꯔꯥꯏꯅ ꯆꯪꯖꯔꯛꯁꯅꯤꯗ." ꯆꯥꯛ ꯆꯥꯕ ꯍꯧꯔꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯅꯥꯆꯥꯎꯕꯅ "ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯄꯨꯟꯅ ꯆꯥꯍꯧꯅꯕ ꯑꯃꯨꯛꯀ ꯀꯧꯗꯅ." "ꯑꯁ, ꯑꯩ ꯇꯟꯖꯩꯗ꯫ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯧ ꯑꯃꯨꯛ ꯀꯧꯅꯈꯤꯗ꯭ꯔꯣ? ꯑꯩꯁꯨ ꯀꯧꯐꯝ ꯊꯣꯛꯄꯗꯤ ꯀꯧꯔꯤꯗꯅ, ꯂꯥꯝꯂꯀꯥꯟꯗ ꯃꯔꯥꯏꯅ ꯆꯪꯖꯔꯛꯁꯅꯤ." ꯂꯨꯈꯣꯏ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯑꯁꯤꯅ ꯉꯥꯡꯂꯤꯕ ꯈꯣꯟꯗꯥ ꯑꯁꯤ ꯃꯍꯥꯛꯅ ꯇꯥꯅꯤꯡꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ꯫ ꯑꯔꯨꯕꯤꯅ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯅꯥꯎꯗꯤ ꯉꯁꯥꯏ ꯃꯄꯥꯝꯗ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯃꯈꯣꯏ ꯃꯄꯥꯝꯗ ꯑꯍꯥꯎꯕ ꯌꯥꯝꯅ ꯆꯥꯔꯛꯂꯝꯒꯅꯤ꯫ ꯑꯗꯨꯒꯤ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯅꯤꯡꯂꯝꯗꯧ ꯃꯥꯟꯗꯦꯗ." ꯁꯈꯤꯇꯣꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯨꯗꯦ꯫ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯕ ꯍꯧꯋꯤ꯫ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯑꯩꯈꯣꯏꯒꯤ ꯉꯥꯔꯧꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯅꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯔꯨꯕꯤꯅ "ꯀꯗꯥꯏꯗꯒꯤ ꯉꯥꯔꯧ ꯂꯩꯕꯅꯣꯗ ꯄꯥꯕꯨꯡ?
ꯉꯥꯔꯧ ꯄꯥꯛꯇ ꯉꯥꯔꯧ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯇ꯭ꯔꯤ ꯏꯟꯁꯥꯡꯗ ꯊꯛꯅꯤꯡꯉꯥꯏ ꯉꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯀꯩꯅꯣ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯂꯨꯈꯣꯏꯅ ꯁꯈꯤꯇꯣꯝꯕꯤꯗ ꯌꯦꯡꯂꯒ ꯅꯪꯕꯨ ꯑꯁꯤꯒꯨꯝꯕꯁꯤ ꯈꯔ ꯌꯦꯡꯁꯤꯟꯕ ꯀꯩꯗꯧꯒꯦ ꯅꯈꯨꯠꯇ ꯑꯩꯅ ꯁꯦꯜꯁꯨ ꯁꯤꯟꯅꯗꯕ ꯅꯠꯇꯦ ꯑꯣꯟꯊꯣꯛꯏꯗꯀꯣ ꯁꯈꯤ ꯍꯧꯖꯤꯛꯄꯨ ꯑꯩꯒꯤ ꯆꯥꯛꯂꯨꯛ ꯑꯁꯤꯕꯨ ꯉꯥꯔꯧ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯥꯕ ꯇꯥꯔꯤꯕ꯭ꯔꯅꯦ ꯃꯈꯣꯏ ꯕꯥꯕꯣ ꯑꯩꯅ ꯅꯍꯥꯟ ꯀꯩꯊꯦꯜꯗꯒꯤ ꯉꯥꯔꯧ ꯂꯩꯈꯤꯕ ꯑꯗꯨꯕꯨ ꯄꯪꯀꯨꯏ ꯀꯨꯏꯔꯝꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯗ ꯑꯩꯕꯣ ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯀꯩ ꯋꯥꯇꯥꯅꯣ ꯏꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯕꯣ ꯀꯩ ꯋꯥꯇꯥꯅꯣꯕ ꯏꯃꯥꯅ ꯂꯩꯈꯤꯕ ꯉꯥꯔꯧꯗꯣ ꯑꯩꯅꯒ ꯂꯣꯠꯁꯤꯜꯂꯝꯂꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯔꯕ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯕ ꯅꯠꯇꯦ ꯂꯥꯟꯅ ꯈꯟꯅꯨ ꯁꯨꯝ ꯏꯃꯥꯅ ꯀꯨꯏꯈꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒꯤꯅꯤꯗ ꯏꯃꯥ ꯋꯥ ꯉꯥꯡꯕꯗꯅꯦ ꯆꯨꯝꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯈꯔ ꯉꯥꯡꯕ ꯇꯝꯕꯤꯌꯨ ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯜꯗ ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ ꯍꯥꯏꯅ ꯍꯥꯏꯅꯕ ꯄꯥꯎꯔꯧ ꯑꯃ ꯂꯩꯕꯅꯤ ꯃꯗꯨ ꯈꯛ ꯀꯥꯎꯕꯤꯅꯨ ꯌꯥꯔꯦ ꯏꯃꯥ ꯁꯣꯏ ꯏꯃꯥ ꯍꯥꯏꯔꯔꯣꯏ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯀꯌꯥ ꯂꯩꯒꯦ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯉꯥꯔꯧ ꯍꯥꯏꯅ ꯆꯥꯅꯔꯤꯕ ꯑꯁꯤꯗ ꯏꯃꯥꯅ ꯅꯍꯥꯟ ꯂꯩꯈꯤꯕ ꯉꯥꯔꯧ ꯈꯔ ꯑꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯇꯨꯅ ꯂꯩꯗꯣꯏꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯄꯥꯂꯤ ꯄꯨꯟꯅꯗꯨꯅ ꯆꯥꯛ ꯊꯣꯡꯅꯔꯤꯕꯁꯦ ꯑꯩꯇ ꯅꯠꯇꯦ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯑꯩꯈꯣꯏ ꯑꯅꯤꯅꯤ ꯑꯩꯗꯤ ꯂꯩꯇꯕꯒꯤ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯃꯁꯤꯗ ꯏꯃꯥꯅ ꯆꯤꯡꯅꯔꯒꯅ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯉꯥꯔꯧ ꯂꯧꯁꯤꯟꯕꯔꯥ ꯍꯥꯏꯅ ꯍꯪꯕꯤꯌꯨ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯅꯔꯛꯏ ꯂꯨꯈꯣꯏꯅ ꯌꯥꯔꯦ ꯇꯣꯛꯅꯔꯨ ꯌꯥꯔꯦ ꯆꯥꯅꯔꯣ ꯑꯆꯧꯕ ꯆꯥꯔꯣ ꯌꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ ꯌꯦꯟꯗꯦꯝ ꯈꯔ ꯏꯔꯣꯟꯕꯅꯤ ꯑꯗꯨꯗꯅꯤ ꯂꯨꯈꯣꯏ ꯑꯃꯗꯤ ꯁꯈꯤꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗꯗꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦ ꯃꯆꯥ ꯑꯅꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯛꯏ ꯆꯥꯕ ꯃꯆꯦꯠ ꯇꯨꯝꯕ ꯃꯆꯦꯠ ꯇꯧꯅ ꯄꯨꯟꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯔꯛꯏ ꯉꯁꯤ ꯆꯥꯛꯄꯨ ꯑꯣꯏꯅ ꯆꯥꯕ ꯐꯪꯂꯤꯕ ꯑꯁꯤꯅꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯄꯦꯟꯊꯣꯛꯏ ꯁꯈꯦꯟꯕꯤꯅ ꯍꯥꯏ ꯆꯥꯛꯈꯨꯝꯗ ꯀꯔꯤꯅꯣꯗꯤ ꯉꯥꯡꯅꯕ ꯃꯥꯜꯂꯤꯗ ꯑꯩꯒꯤ ꯏꯅꯥ ꯑꯅꯤꯁꯦ ꯌꯥꯗꯦꯕ ꯑꯝꯇ ꯇꯥꯎ ꯀꯩꯗꯧꯒꯦ ꯃꯈꯣꯏ ꯇꯥꯇꯣꯟ ꯅꯣꯏ ꯅꯃꯥꯁꯤꯅꯒ ꯀꯩꯅꯣꯃ ꯉꯥꯡꯅꯕ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕ ꯆꯨꯝꯅ ꯋꯥ ꯉꯥꯡꯅꯔꯤꯕ ꯑꯣꯏꯔꯝꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯋꯥꯈꯜ ꯐꯕ ꯑꯁꯤꯅꯀꯣ ꯆꯨꯝꯅ ꯉꯥꯡꯅꯕ ꯃꯥꯟꯗꯦꯀꯣ ꯑꯩꯗꯤ ꯏꯌꯥ ꯌꯥꯗꯦꯕ ꯌꯥꯔꯤꯁꯤꯗꯣ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯤ ꯃꯈꯣꯏꯕꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯣ ꯍꯣ ꯉꯥꯏꯍꯥꯛ ꯈꯥꯡꯕ ꯀꯩꯗꯧꯒꯦ ꯂꯥꯝꯅꯁꯨ ꯂꯥꯝꯅ ꯍꯧꯖꯤꯛ ꯈꯔ ꯈꯥꯡꯕ ꯑꯁꯤꯅ ꯍꯣꯔꯦꯟꯗꯤ ꯍꯥꯎꯗꯣꯏꯅꯤ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯍꯥꯎꯅ ꯂꯧꯈꯠꯇꯣꯏꯕ ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯁꯣꯝꯗꯅ ꯁꯅꯥꯖꯥꯎꯕꯅ ꯆꯥꯛ ꯀꯣꯊꯗꯨꯅ ꯏꯔꯣꯝꯕꯗꯨ ꯈꯔ ꯍꯩꯊꯔꯤ ꯃꯥꯁꯨ ꯉꯥꯔꯧ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯥꯔꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯆꯥꯛꯀ ꯌꯣꯠꯄꯒ ꯇꯟꯕ ꯑꯃ ꯐꯥꯎꯕ ꯖꯥꯠꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯏ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯔꯨꯕꯤꯅ ꯐꯠ ꯃꯃꯤꯠꯇꯨꯅ ꯃꯅꯦꯝꯒ ꯃꯀꯨꯒꯗ ꯌꯦꯡꯂꯨꯔꯒ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯃꯆꯤꯜ ꯑꯗꯨꯗ ꯂꯣꯟꯗꯤ ꯊꯣꯛꯇ ꯏꯪꯒꯤꯠ ꯑꯣꯏꯅ ꯇꯧꯏ ꯁꯅꯥꯖꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯪꯒꯤꯠꯇꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯕ ꯉꯝꯗꯦ ꯑꯔꯨꯕꯤꯅ ꯃꯊꯃꯣꯏꯗ ꯍꯥꯏꯖꯩ ꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕꯁꯤꯕꯨ ꯀꯩꯅꯣꯕ ꯑꯩꯅꯗꯤ ꯂꯣꯟꯅ ꯇꯧꯔꯤ ꯀꯥꯟꯅꯔꯣꯏ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯑꯗꯨꯕꯨ ꯍꯦꯛꯇ ꯍꯣꯒꯥꯏ ꯑꯗꯨꯒ ꯆꯥꯛꯂꯨꯛ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯉꯥꯃꯨ ꯑꯔꯧꯕ ꯑꯃ ꯄꯨꯊꯣꯔꯛꯏ ꯃꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗ ꯎꯠꯂꯤ ꯁꯅꯥꯖꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯏꯪꯒꯤꯠ ꯑꯗꯨꯁꯨ ꯈꯪꯂꯗꯨꯅ ꯃꯃꯥꯏ ꯁꯠꯂꯨꯛꯊꯗꯨꯅ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯖꯤꯜꯂꯤ ꯌꯦꯡꯂꯨꯕꯗ ꯉꯥꯃꯨ ꯑꯔꯧꯕ ꯑꯃ ꯐꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯍꯔꯥꯎꯖꯩ ꯍꯣꯏꯅꯦ ꯁꯤ ꯑꯣꯏꯔꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅꯗꯤ ꯁꯤꯡꯕ ꯖꯥꯠꯅꯤꯀꯣ ꯌꯥꯏ ꯑꯩꯅ ꯌꯥꯏ ꯍꯥꯏꯔꯤꯁꯤꯗꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯔꯨꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ ꯁꯅꯥꯖꯥꯎꯕ ꯆꯥꯛ ꯆꯥꯔꯤ ꯉꯥꯔꯧꯗꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯂꯨꯛꯇ ꯂꯣꯠꯄꯗ ꯑꯋꯥꯕ ꯑꯃꯗꯤ ꯃꯍꯥꯛ ꯑꯣꯏ ꯑꯗꯨꯕꯨ ꯎꯗꯅꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯍꯩꯁꯤꯡꯅꯗꯤ ꯃꯔꯣꯠꯂꯤ ꯑꯔꯨꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯂꯨꯈꯣꯏ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯣꯛꯂꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯑꯊꯤꯕ ꯆꯥꯛꯇꯨ ꯂꯣꯏꯅ ꯆꯥꯈꯤꯗ꯭ꯔꯤ ꯁꯈꯤꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯑꯗꯣꯝꯅ ꯆꯥꯛ ꯂꯣꯏꯅ ꯆꯥꯈꯤꯗꯕ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯃꯥꯁꯨ ꯊꯣꯏꯅ ꯆꯥꯔꯨꯗ꯭ꯔꯤ ꯈꯔ ꯆꯥꯔꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯍꯧꯔꯤ ꯑꯔꯨꯕꯤꯅ ꯁꯅꯥꯖꯥꯎꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯪꯒꯤꯠ ꯏꯔꯥꯡꯒ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ ꯀꯅꯥꯅ ꯈꯪꯖꯔꯨꯅꯤꯒꯦ ꯑꯩꯗꯤ ꯉꯥꯔꯧꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯀꯥꯏꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦ
ꯍꯣ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛꯂꯨꯛꯇ ꯈꯛ ꯉꯥꯔꯧ ꯐꯨꯝꯕꯅꯤ ꯃꯈꯣꯏ ꯑꯃꯠꯇꯗ ꯍꯥꯞꯄ ꯅꯠꯇꯦ ꯅꯍꯥꯟꯁꯨ ꯌꯥꯝꯅ ꯆꯥꯅ ꯉꯥꯔꯨꯕꯥꯛꯇꯅꯦ ꯉꯥꯔꯧ ꯑꯅꯤꯁꯤꯈꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕ ꯅꯪ ꯌꯥꯏꯀꯣ ꯅꯪ ꯌꯥꯏ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯑꯩꯅ ꯑꯗꯨꯕꯨꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯅꯪꯁꯦ ꯏꯄꯨꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕꯅꯤꯅ ꯑꯍꯥꯎꯕꯗ ꯈꯜꯂꯒ ꯄꯤꯖꯅꯤꯡꯉꯤꯅꯦ ꯉꯥꯔꯧ ꯃꯆꯦꯠ ꯑꯗꯨꯃꯅ ꯄꯨꯈꯝ ꯑꯁꯤꯃꯗꯤ ꯆꯥꯔꯤꯗꯅ ꯑꯩ ꯃꯊꯪꯗꯗꯤ ꯏꯃꯥꯅ ꯉꯥ ꯍꯦꯛ ꯂꯩꯔꯛꯄꯒ ꯈꯔ ꯍꯥꯟꯅ ꯂꯧꯊꯣꯛꯂꯒ ꯎꯄꯨ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯌꯦꯡ ꯂꯩꯇ꯭ꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯣꯠꯂꯒ ꯆꯥꯅꯕ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯊꯣꯛꯄ ꯐꯅꯕ ꯍꯦꯛ ꯇꯧ ꯐꯔꯦꯁꯦ ꯆꯥꯛꯁꯨ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯍꯧꯒꯠꯂꯒꯦ ꯉꯁꯥꯏꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯔꯣ ꯍꯥꯏꯅ ꯀꯧꯈꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯕ ꯆꯪꯂꯛꯇꯦ ꯇꯧꯔꯤꯁꯤ ꯑꯗꯨꯕꯨ ꯀꯣꯜ ꯂꯨꯈꯥꯛꯁꯦ ꯃꯥꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥꯖꯍꯧꯔꯁꯅꯤ ꯍꯧꯒꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯈ꯭ꯔꯦ ꯁꯈꯤꯇꯣꯝꯕꯤꯅ ꯊꯣꯡꯖꯤꯜ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯍꯥꯏꯐꯦꯠ ꯍꯥꯏ ꯍꯩ ꯅꯈꯣꯏꯕꯨ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯆꯥꯛ ꯂꯣꯏꯕ ꯐꯅ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯥꯛ ꯇꯣꯛꯂꯦ ꯆꯥꯊꯣꯛꯎꯔꯣꯅꯦ ꯅꯈꯣꯏꯕꯣ ꯇꯣꯟꯗꯣꯝꯕꯅ ꯑꯧ ꯏꯃꯥ ꯆꯥꯔꯒꯦ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯊꯦꯡꯈꯤꯅꯕꯅꯤ ꯆꯥꯊꯣꯛꯎꯔꯣꯀꯣ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯁꯈꯦꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯃꯈꯣꯏ ꯂꯣꯏꯅ ꯆꯥꯛ ꯇꯣꯛꯅꯈ꯭ꯔ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯂꯁꯤꯔ ꯆꯥꯕ ꯌꯥꯔꯅꯤ ꯑꯣꯍꯣꯏ ꯂꯥꯎ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯦ ꯍꯥꯏꯕ ꯑꯣꯍꯣꯏ ꯕꯥ ꯑꯩ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯍꯧꯒꯠꯂꯨ ꯌꯥꯔꯤꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯤ ꯑꯔꯨꯕꯤꯅ ꯈꯟꯕ ꯋꯥꯈꯜ ꯑꯃꯗꯤ ꯂꯩꯔꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯉꯁꯤ ꯇꯣꯉꯥꯟꯅ ꯆꯥꯛ ꯊꯦꯡꯅꯒ ꯆꯥꯅꯕ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯀꯔꯤ ꯀꯔꯝꯕ ꯑꯔꯣꯟꯕ ꯊꯕꯛꯀ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯆꯤꯡꯗꯤ ꯆꯤꯡꯅꯈ꯭ꯔꯦꯗ ꯑꯩꯕꯣ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯂꯨꯈꯣꯏꯒ ꯁꯈꯤꯇꯣꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯒꯤ ꯗꯥꯔꯤꯗ ꯐꯝꯗꯨꯅ ꯍꯦꯛ ꯂꯩ ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯎꯏ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯁꯨ ꯍꯦꯛ ꯃꯌꯥꯎꯏ ꯉꯁꯤꯁꯨ ꯂꯩꯔꯤ ꯁꯈꯤꯇꯣꯝꯕꯤꯅ ꯍꯌꯦꯡꯗꯣ ꯑꯩ ꯀꯩꯊꯦꯜꯗ ꯆꯠꯂꯒꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯉꯥꯔꯧꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤꯁꯨ ꯈꯔ ꯂꯩꯔꯛꯂꯒꯦ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯀꯔꯤ ꯆꯥꯅꯤꯡꯕ ꯂꯩꯕꯒꯦꯅꯦ ꯀꯔꯤꯕꯨ ꯆꯥꯔꯨꯅꯤ ꯍꯥꯏꯒꯦ ꯑꯃ ꯍꯦꯛꯇ ꯃꯌꯥꯏꯗ ꯏꯪꯊꯝꯊꯥꯁꯨ ꯍꯧꯔꯕꯅꯤꯅ ꯍꯪꯒꯥꯝ ꯆꯥꯕ ꯍꯧꯔꯛꯂꯅꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯍꯧꯔꯤꯕ ꯑꯁꯤꯗꯤ ꯄꯤꯛꯂꯤ ꯍꯪꯒꯥꯝꯗꯨꯝ ꯂꯩꯔꯛꯀꯦ ꯍꯌꯦꯡꯗꯤ ꯌꯣꯡꯆꯥꯛ ꯀꯥꯏꯁꯨ ꯊꯣꯛꯅꯔꯕꯅꯤ ꯇꯥꯡꯕꯗꯤ ꯐꯅ ꯇꯥꯡꯂꯝꯈꯤꯅꯤ 2-3ꯇꯒ ꯂꯩꯔꯛꯀꯦ ꯁꯤꯡꯖꯨ ꯆꯥꯅꯕ ꯑꯁꯨꯝꯅ ꯃꯊꯪ ꯋꯥꯔꯤ ꯁꯥꯅꯩ ꯆꯥꯛꯈꯨꯝꯗꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯔꯤ ꯇꯣꯟꯗꯣꯝꯕ ꯉꯥ ꯊꯣꯡꯕ ꯑꯍꯧꯕ ꯃꯊꯦꯜ ꯑꯗꯨ ꯆꯥꯕꯗ ꯍꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯐꯅ ꯍꯥꯎꯔꯤ ꯀꯩꯅꯣ ꯁꯤꯗꯤ ꯄꯦꯟꯈꯩ ꯆꯥ ꯌꯥꯔꯦ ꯍꯣ ꯆꯥꯔꯣ ꯌꯥꯔꯦ ꯁꯦ ꯅꯪꯒꯤ ꯑꯗꯨꯈꯛꯅ ꯌꯥꯔꯗ꯭ꯔꯣ ꯀꯩꯅꯣ ꯑꯩꯗꯤ ꯌꯥꯔꯦ ꯆꯥꯛꯄꯨ ꯑꯃꯠꯇ ꯆꯥꯅꯤꯡꯗ꯭ꯔꯕꯅꯤ ꯁꯨꯝ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯆꯥꯔꯕꯩ ꯋꯥꯅꯤ ꯍꯣ ꯑꯩꯗꯤꯅꯦ ꯉꯁꯥꯏ ꯌꯨꯝꯗ ꯄꯨꯛ ꯄꯣꯛꯈꯥꯏꯈꯩ ꯆꯥꯔꯛꯂꯤ ꯌꯥꯝꯅ ꯍꯥꯎꯕ ꯑꯗꯨꯗ ꯅꯪꯁꯨ ꯄꯤꯖꯅꯤꯡꯗꯨꯅ ꯅꯪꯒꯤ ꯁꯔꯨꯛ ꯄꯨꯔꯛꯂꯤꯅꯤ ꯅꯠꯇꯦ ꯀꯅꯥꯅ ꯊꯣꯡꯒꯤꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯔꯤꯕ ꯁꯤꯕꯣ ꯏꯃꯥꯅ ꯊꯣꯡꯂꯤꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯣꯡꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅꯕꯨ ꯊꯣꯡꯂꯕ ꯑꯗꯨꯝ ꯍꯥꯎꯔꯤ ꯑꯩꯅꯒ ꯏꯄꯥꯝꯗ ꯆꯠꯄꯗ ꯃꯧꯁꯤꯡꯅꯒ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯃꯠꯇ ꯈꯨꯗꯣꯟꯅ ꯇꯪꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯑꯗꯨꯗꯤ ꯅꯣꯏꯗ ꯏꯅꯦꯝꯄꯣꯛꯅ ꯉꯥ ꯊꯣꯡꯕ ꯑꯃꯨꯛꯇ ꯄꯦꯟꯅ ꯆꯥꯔꯨꯕ ꯇꯥꯔꯦꯗꯅ ꯏꯁ ꯀꯩ ꯋꯥꯇꯥꯅꯣꯗ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯗꯒ ꯄꯨꯔꯒ ꯀꯩꯝꯇ ꯄꯤꯖꯗꯕ ꯃꯥꯟꯈ꯭ꯔꯅꯤ ꯁꯦ ꯁꯠ ꯆꯥꯔꯣ ꯆꯥꯛꯇꯤ ꯑꯣꯛꯇ꯭ꯔꯁꯨ ꯑꯩꯉꯣꯟꯗꯩꯁꯦ ꯑꯗꯨꯝ ꯂꯧꯔꯒ ꯆꯥꯎ ꯑꯁꯦꯡꯕ ꯆꯥꯛꯁꯨ ꯀꯩꯁꯨ ꯂꯩꯔꯝꯂꯣꯏ ꯑꯣꯛꯄꯨꯗꯤ ꯑꯣꯛꯂꯔꯣꯏ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯆꯥꯈꯤꯕꯒꯤ ꯑꯔꯦꯝꯕꯗꯨ ꯑꯩꯅ ꯑꯃꯨꯛ ꯂꯧꯔꯒ ꯆꯥꯕ ꯍꯥꯏꯕꯁꯤꯗ ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨꯁꯨ ꯀꯠꯇꯨꯅ ꯀꯩꯅꯣꯗ ꯑꯩꯅ ꯆꯥꯕꯒꯤ ꯑꯔꯦꯝꯕ ꯆꯥꯕꯕꯨ ꯀꯩꯗꯧꯒꯦ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥꯅ ꯑꯩꯈꯣꯏꯅ ꯂꯦꯝꯂꯝꯕ ꯆꯥꯛꯇꯣ ꯑꯗꯨꯝ ꯆꯥꯏꯅ ꯄꯨꯛ ꯊꯟꯗꯅ ꯇꯣꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯋꯨꯛ ꯑꯣꯛꯇ ꯂꯥꯝꯊꯣꯛ ꯂꯥꯝꯁꯤꯟ ꯇꯧꯅꯔꯒ ꯆꯥꯕ ꯍꯦꯟꯗꯣꯛꯅ ꯌꯥꯏꯅ ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦꯕ ꯀꯥꯏꯗꯦꯗ ꯅꯪ ꯑꯩ ꯑꯃꯠꯇꯅꯤ ꯀꯩꯅꯣ ꯁꯪꯒꯥꯎꯁꯨ ꯑꯃꯠꯇꯅꯤ ꯊꯃꯣꯏꯁꯨ ꯑꯃꯠꯇꯅꯤ ꯁꯤꯕꯨ ꯀꯩꯗꯧꯋꯦꯒꯦ ꯂꯧꯔꯒ ꯂꯣꯏꯅ ꯆꯥꯊꯣꯛꯀꯦ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗꯒꯤ ꯆꯥꯛ ꯂꯧꯏ ꯁꯛꯍꯦꯟꯕꯤꯅ ꯂꯣꯏꯅ ꯂꯧꯔꯣ ꯌꯥꯔꯦ ꯑꯩꯗꯤ ꯆꯥꯔꯔꯣꯏ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕ ꯁꯅꯥ ꯆꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪ ꯐꯝꯗꯨ ꯊꯥꯕ ꯂꯣꯏꯔꯕꯗꯤ ꯏꯁꯤꯡ ꯈꯖꯤꯛꯇ ꯑꯃꯨꯛꯇ ꯂꯧꯔꯨꯁꯨ ꯏꯁꯤꯡꯕꯨ ꯈꯧꯔꯥꯡꯂꯛꯑꯦ ꯇꯧꯔꯤꯁꯦ ꯍꯩꯃꯥ ꯇꯨꯝꯂꯝꯗꯥꯏ ꯑꯁꯤꯗ ꯑꯃꯨꯛ ꯏꯁꯤꯡ ꯈꯧꯔꯥꯡꯕꯤꯔꯛꯂꯤꯕ
ꯍꯣꯏꯅꯦ ꯉꯁꯥꯏ ꯆꯥꯛ ꯆꯥꯕꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯎꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯄꯥꯈꯠꯄꯗ ꯏꯁꯤꯡ ꯑꯃꯗ ꯊꯛꯈꯤꯗ꯭ꯔꯕꯅꯤ ꯑꯣꯟꯊꯣꯛꯄꯅꯤ ꯍꯦ ꯅꯨꯄꯥ ꯅꯪꯁꯤ ꯍꯣ ꯂꯧꯖꯔꯨꯒꯦ ꯌꯥꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯔꯨꯕꯤ ꯊꯣꯛꯈ꯭ꯔꯦ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯉꯤ ꯆꯥꯛꯈꯨꯝꯗꯨꯗ ꯃꯃꯤꯠꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯇꯣꯟꯗꯣꯝꯕꯅ ꯉꯥ ꯊꯣꯡꯕꯒ ꯇꯣꯠꯇꯅ ꯆꯥꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ ꯃꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯑꯦ ꯇꯣꯟꯗꯣꯝꯕ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣꯅꯦ ꯅꯪꯅ ꯆꯥꯔꯤꯕꯗꯨꯕꯣ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯕ ꯃꯥꯜꯂꯤꯗ ꯃꯁꯤꯗ ꯆꯥꯛ ꯆꯥꯔꯝꯕ ꯇꯣꯟꯗꯣꯝꯕ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯂꯣꯏꯅ ꯌꯦꯡꯊꯣꯔꯛꯏ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯔꯨꯕꯤꯅ ꯃꯈꯥ ꯇꯥꯏ ꯑꯩꯅ ꯆꯤꯡꯅꯕꯗ ꯆꯨꯝꯃꯤꯅꯦ ꯁꯤꯗꯤ ꯆꯥꯎ 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 ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯗꯦ ꯆꯥꯔꯣ ꯆꯥꯔꯣ ꯐꯖꯅ ꯆꯥꯔꯣ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤ ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯈꯨꯝꯃꯤ ꯏꯆꯦ ꯁꯨꯝꯗꯧꯕ ꯉꯥ ꯊꯣꯡꯕ ꯈꯔ ꯑꯩꯅ ꯉꯁꯥꯏ ꯏꯄꯥꯝꯗꯒꯤ ꯄꯨꯔꯛꯄ ꯁꯤꯗ ꯑꯃꯨꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯧꯕ ꯑꯗꯨꯁꯨ ꯌꯥꯝꯗꯕꯗꯨꯗ ꯀꯣꯟꯅꯔꯔꯣꯏꯗꯕ ꯑꯗꯨꯗ ꯁꯨꯝ ꯑꯩꯈꯣꯏ ꯈꯛ ꯇꯣꯉꯥꯟꯅ ꯆꯥꯔꯒꯦꯅ ꯍꯣ ꯆꯥꯎ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯅꯈꯣꯏꯅ ꯆꯥꯕ ꯑꯗꯨꯗꯒ ꯑꯩꯅꯒ ꯆꯥꯒꯦ ꯀꯥꯏꯅꯒ ꯍꯥꯏ ꯂꯥꯛꯈ꯭ꯔꯕ꯭ꯔꯕ ꯆꯥꯖꯧ ꯆꯥꯖꯧ ꯑꯗꯣ ꯏꯁ ꯑꯩꯈꯣꯏꯁꯤꯕꯨ ꯉꯥ ꯊꯣꯡꯕ ꯀꯥꯏꯁꯦ ꯑꯃꯨꯛꯇ ꯍꯦꯛ ꯆꯥꯗ꯭ꯔꯤꯕ ꯃꯤꯒꯤ ꯃꯑꯣꯡꯗ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯆꯥꯖꯅꯤꯡꯗꯦꯀꯣ ꯀꯔꯤꯁꯨ ꯆꯥꯖꯅꯤꯡꯗꯦ ꯀꯩꯅꯣꯗ ꯏꯆꯦꯒꯤ ꯋꯥꯉꯥꯡꯗꯣ ꯀꯩꯅꯣꯝꯃ ꯇꯧꯏꯗ ꯑꯩꯗꯤ ꯁꯨꯝ ꯆꯝꯅ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯖꯕꯅꯤ ꯑꯩꯁꯨ ꯆꯨꯝꯅ ꯍꯥꯏꯖꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯄꯦꯟꯈꯩ ꯆꯥꯏꯅ ꯆꯥꯅꯤꯡꯂꯨꯗꯦ ꯍꯥꯏꯕꯅꯤ ꯍꯣ ꯆꯥꯅꯤꯡꯗꯦ ꯈꯨꯍꯥꯏꯗꯣ ꯃꯔꯧ ꯑꯃ ꯂꯩꯔꯒ ꯍꯥꯏꯕ ꯃꯥꯟꯕ ꯍꯣ ꯍꯥꯏꯖꯗꯦ ꯏꯕꯦꯝꯃ ꯅꯕꯨꯛꯇꯣ ꯐꯠꯇꯕꯅꯤꯅ ꯐꯠꯇꯅ ꯈꯜꯂꯤꯕ ꯑꯣꯏꯔꯝꯅꯤ ꯅꯠꯇꯦ ꯏꯆꯦꯅ ꯁꯤꯗ ꯆꯪꯕꯤꯔꯛꯂꯤꯕ ꯑꯁꯤꯕꯨ ꯈꯠꯅꯕ ꯍꯧꯕ ꯆꯪꯕꯤꯔꯛꯏꯕ꯭ꯔꯣ ꯍꯣ ꯅꯠꯆꯗꯤꯌꯦ ꯑꯩꯗꯤ ꯏꯁꯤꯡ ꯀꯟꯕ ꯆꯪꯖꯔꯛꯄ ꯑꯗꯨ ꯑꯣꯏꯇꯥꯗꯤ ꯏꯁꯤꯡꯗꯣ ꯀꯣꯛꯀꯜꯂꯒ ꯊꯣꯛꯄꯤꯈꯤꯕ ꯀꯩꯗꯧꯒꯦ ꯍꯨꯔꯥꯜꯂꯣꯝꯆꯠ ꯆꯥꯕꯁꯤꯡ ꯑꯁꯤꯗꯤ ꯌꯦꯡꯖꯅꯤꯡꯗꯦ ꯅꯥꯀꯜꯗ ꯂꯩꯕ ꯀꯣꯟ ꯑꯃ ꯁꯠ ꯂꯥꯝꯗꯨꯅ ꯏꯁꯤꯡ ꯀꯟꯗꯨꯅ ꯃꯃꯤꯠꯇꯨꯅ ꯐꯩꯅ ꯌꯦꯡꯂꯝꯗꯨꯅ ꯐꯠꯊꯣꯛꯈ꯭ꯔꯦ ꯇꯣꯟꯗꯣꯝꯕ ꯃꯇꯩ ꯃꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯃꯗꯨꯗ ꯁꯛꯍꯦꯟꯕꯤꯅ ꯀꯔꯤ ꯁꯣꯔ ꯈꯨꯍꯣꯟꯅꯣ ꯑꯗꯨꯅ ꯄꯥꯈꯠꯂꯨꯔꯦ ꯑꯩꯗꯤ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕ ꯀꯩꯒꯤ ꯄꯥꯈꯠꯂꯤꯅꯣꯕ ꯀꯩꯒꯤ ꯄꯥꯈꯠꯂꯣꯏꯗꯣꯏꯅꯣ ꯐꯠ ꯍꯦꯛꯇ ꯆꯪꯂꯛꯑꯦ ꯍꯥꯏꯕ ꯋꯥꯅꯤꯗ ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈꯤꯗ꯭ꯔꯦ ꯅꯪꯁꯦ ꯄꯤꯖꯩ ꯍꯥꯏꯕꯗ ꯄꯥꯝꯃꯨꯏ ꯍꯦꯔ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯃꯥ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯃꯋꯥ ꯂꯧꯗꯦ ꯑꯩꯅ ꯎꯅꯤꯡꯉꯨꯁꯅꯨ ꯃꯈꯣꯏꯕꯨ ꯄꯤꯖꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯃꯆꯦꯛꯅ ꯌꯩꯗꯨꯅ ꯑꯩꯁꯨ ꯈꯪꯈ꯭ꯔꯦꯗꯅ ꯉꯁꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯁꯅꯤ ꯀꯥꯟꯅꯗꯦꯁꯦ ꯆꯥꯛ ꯈꯔꯗꯣ ꯐꯠ ꯆꯥꯊꯣꯛꯂꯣ ꯑꯩ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯇꯣꯟꯗꯣꯝꯕ ꯆꯥꯛ ꯑꯃꯨꯛ ꯆꯥꯏ ꯑꯔꯨꯕꯤꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯝꯂꯤ ꯑꯩꯅ ꯆꯤꯡꯅꯕꯗ ꯆꯨꯝꯂꯦꯕ ꯂꯣꯟꯅ ꯍꯦꯛꯇ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯒ ꯆꯪꯂꯒ ꯉꯥ ꯊꯣꯡꯕꯒ ꯆꯥꯔꯤꯕ ꯆꯥꯛꯅꯤꯗꯅ ꯑꯁꯦꯡꯕꯒꯤꯔꯅꯦ ꯍꯣ ꯑꯁꯦꯡꯕꯒꯤꯅꯤ ꯑꯩꯅ ꯆꯪꯕꯗ ꯆꯥꯔꯒ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯁꯨ ꯆꯥꯍꯧꯔꯤ ꯀꯗꯥꯏꯗꯒꯤ ꯉꯥ ꯊꯣꯡꯕ ꯀꯅꯥꯅ ꯉꯥ ꯊꯣꯡꯕ ꯊꯤꯜꯂꯛꯀꯦꯅꯦ ꯍꯣ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤꯅꯅꯦ ꯉꯁꯥꯏ ꯃꯄꯥꯝꯗ ꯆꯠꯈꯤꯕꯗꯨꯗ ꯄꯨꯔꯛꯏꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯈꯣꯏ ꯑꯅꯤꯇ ꯂꯣꯟꯅ ꯆꯥꯔꯝꯂꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯎꯕꯗꯅꯦ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯍꯥꯏꯔꯝꯕꯅꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯇꯣꯟꯗꯣꯟꯕꯁꯦ ꯄꯨꯛꯆꯦꯜ ꯑꯃ ꯇꯧꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯗꯕꯅꯤꯗ ꯃꯥꯕꯣ ꯍꯣ ꯍꯧꯖꯤꯛꯇꯤ ꯇꯣꯟꯗꯣꯟꯕꯁꯤ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯃꯇꯣꯜꯗ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯎꯪꯅꯤꯡꯕ ꯃꯑꯣꯡꯗ ꯎꯪꯂꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯇꯩ ꯀꯅꯥꯅ ꯅꯠꯇꯦ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤꯅꯅꯤ ꯃꯥꯅ ꯁꯤꯟꯕ ꯄꯣꯔꯝ ꯉꯥꯛꯇꯅꯤ ꯐꯔꯣꯏꯗꯧꯔꯤꯗꯣ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯅ ꯍꯥꯟꯅꯗꯩ ꯍꯧꯅ ꯐꯠꯇꯦꯅ ꯑꯗꯨꯝ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯑꯩ ꯈꯪꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯅꯦ ꯃꯈꯣꯏꯒ ꯄꯨꯜꯂꯒ ꯁꯨꯝ ꯂꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯨꯔꯥꯟ ꯂꯣꯟꯖꯥ ꯆꯥꯔꯒ ꯀꯔꯤꯗꯅꯣꯕ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯑꯗꯨꯗꯤ ꯀꯩꯗꯧ ꯇꯥꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯇꯣꯉꯥꯟꯅ ꯆꯥꯕ ꯇꯥꯔꯤꯗꯅ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯃꯁꯛꯁꯦ ꯑꯩ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯍꯧꯖꯤꯛꯁꯨ ꯇꯧꯔꯝꯂꯤꯕ ꯑꯁꯤꯅꯤ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯥꯏꯕ ꯍꯣꯏꯅꯦ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯥꯏꯕ ꯁꯤꯅ ꯐꯅꯤꯌꯦ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯉꯣꯕ ꯁꯤꯒꯤ ꯋꯥꯁꯤꯕꯨ ꯏꯃꯥꯅ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯌꯥꯔꯛꯇꯧꯗꯤ ꯃꯥꯟꯗꯦꯗ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯍꯧꯖꯤꯛꯄꯨ ꯅꯣꯏ ꯅꯃꯥꯁꯤꯒꯤꯗꯅ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯣ ꯌꯨꯝ ꯑꯃ ꯄꯥꯜꯂꯒ ꯂꯩꯔꯕ ꯌꯥꯕ ꯃꯇꯝꯅꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯇꯣꯉꯥꯟꯅ ꯆꯥꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯅꯤꯀꯣ ꯂꯩꯃꯤꯟꯅꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯖꯩꯁꯤꯅꯦ ꯑꯩꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯥꯡꯈꯜꯗꯨ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯐꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯍꯥꯛ ꯍꯤꯞꯊꯈ꯭ꯔꯦ ꯁꯅꯥꯖꯥꯎꯕ
ꯍꯦꯟꯅ ꯋꯥꯈꯜ ꯈꯜꯍꯧꯏ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ, ꯅꯨꯡꯊꯤꯜꯅꯤ, ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯈꯛ, ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅꯤ, ꯃꯐꯤ ꯈꯔ ꯅꯥꯜꯂꯞ ꯁꯦꯠꯇꯨꯅ ꯆꯪꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯑꯩꯈꯣꯏ ꯏꯆꯦꯗꯨꯕꯨ ꯂꯩꯔꯝꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ? ꯃꯈꯣꯡ ꯌꯥꯝꯈ꯭ꯔꯕꯅꯤ, ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯗꯤ ꯂꯥꯛꯈꯩ ꯂꯥꯛꯂꯒ ꯑꯩꯕꯨ꯫ ꯃꯇꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ, ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ, ꯌꯥꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯅꯤ ꯀꯣ ꯏꯃꯥ꯫ ꯍꯩ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯁꯤ ꯃꯤꯒꯤ ꯃꯌꯨꯝꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯛꯂꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯏꯃꯥꯅ ꯁꯨꯝ ꯊꯧꯁꯥꯗꯕꯤꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯑꯩꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯃꯥꯁꯨ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯣ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯗꯅ, ꯅꯪꯅꯦ ꯇꯨꯃꯤꯟꯅ ꯂꯩꯖꯧ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤꯀꯣ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯉꯥꯡꯅꯗꯨꯅ ꯆꯪꯂꯛꯄꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ, ꯍꯣꯏ ꯏꯆꯦ, ꯏꯆꯦ, ꯅꯪꯕꯨ ꯂꯩꯕ꯭ꯔꯣ ꯏꯆꯦ? ꯍꯣꯏ ꯏꯆꯦ꯫ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ ꯁꯛꯍꯦꯟꯕꯤ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯗꯨ ꯎꯔꯗꯨꯅ, ꯑꯦ ꯏꯗꯣꯝꯆꯥ, ꯏꯃꯥꯗꯤ ꯂꯩꯇꯒꯨꯝ ꯇꯧꯏ, ꯂꯩꯕ ꯎꯗꯦ, ꯀꯗꯥꯏꯗ ꯆꯠꯈꯤꯒꯦꯅꯦ ꯅꯃꯥꯕꯣ? ꯈꯪꯗꯦꯗ, ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯁꯨꯝ ꯆꯠꯂꯒ ꯂꯩꯕꯅꯤ ꯍꯥꯏꯔꯒ ꯗꯥꯔꯤꯗ ꯂꯩꯔꯤꯕ ꯄꯣꯂꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ꯫ ꯏꯕꯦꯂꯩꯅ ꯍꯥꯏꯖꯩ, ꯂꯩꯔꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯈꯪꯂꯕꯅꯦꯕ, ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯉꯥꯏꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯦ? ꯃꯆꯥꯅꯨꯄꯤꯅ, ꯑꯁꯨꯛ ꯋꯥꯅ ꯁꯤ ꯇꯥꯅ ꯂꯥꯛꯂꯒ ꯑꯃꯨꯛ ꯀꯃꯥꯏ ꯍꯟꯗꯣꯏꯅꯣ? ꯉꯥꯏ ꯇꯥꯕꯅꯤ꯫ ꯍꯣꯏ 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 ꯍꯣꯏ, ꯉꯥꯏꯔꯁꯤ ꯌꯥꯔꯦ ꯏꯕꯦꯝꯃ꯫ ꯏꯃꯨꯡꯗꯒꯤ ꯑꯔꯨꯕꯤꯁꯨ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯕꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕ ꯃꯈꯣꯏꯕꯨ ꯎꯔꯗꯨꯅ, ꯑꯦ ꯏꯗꯣꯝꯆꯥ, ꯂꯥꯛꯂꯝꯃꯤꯔꯣ? ꯂꯥꯛꯂꯝꯃꯤꯅꯤ꯫ ꯀꯩ ꯂꯩꯒꯦꯅꯦ ꯏꯗꯣꯝꯆꯥ? ꯅꯃꯥꯕꯨ ꯎꯅꯒꯦ ꯇꯧꯕꯅꯤ, ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯤꯌꯦ꯫ ꯂꯩꯔꯝꯃꯔꯣꯏ ꯃꯥꯗꯤ, ꯆꯠꯄꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯑꯣꯟꯊꯣꯛꯅ ꯌꯥꯎꯖꯈ꯭ꯔꯕ꯫ ꯏꯗꯣꯝꯆꯥ ꯍꯣꯏ ꯉꯥꯏꯍꯥꯛ ꯍꯦꯛ ꯉꯥꯏꯔꯒꯦ, ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ, ꯎꯅꯗꯅ ꯍꯟꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯍꯣꯏ ꯏꯗꯣꯝꯆꯥ, ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯀꯨꯝꯁꯨ ꯇꯧꯋꯤ, ꯆꯥꯕ ꯊꯛꯄ ꯌꯥꯕ ꯀꯔꯤꯝꯇ ꯄꯨꯔꯛꯇ꯭ꯔꯅꯦ? ꯀꯔꯤꯝꯇ ꯌꯥꯎꯕ ꯎꯗꯒꯨꯝ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯁꯤꯗ ꯏꯕꯦꯂꯩ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯗꯨꯅ, ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯗ ꯏꯀꯥꯎꯕꯨ ꯍꯦꯛ ꯀꯥꯎꯔꯝꯂꯦ ꯇꯧꯔꯤꯁꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯉꯤꯅꯣ? ꯑꯅꯛꯄꯗ ꯀꯔꯤ ꯀꯔꯤ ꯌꯣꯟꯕ ꯂꯩꯒꯦꯅꯦ? ꯌꯥꯔꯅꯤꯗ, ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯆꯥꯔꯨꯅꯤ? ꯑꯗꯨ ꯏꯗꯣꯝꯆꯥ, ꯑꯩꯈꯣꯏꯅꯒ ꯅꯣꯡ ꯐꯥꯗꯣꯛ ꯏꯄꯥꯝꯗ ꯑꯣꯏꯁꯨ ꯆꯠꯄꯗ ꯑꯉꯥꯡ ꯅꯨꯄꯤ, ꯃꯈꯣꯏꯒꯤ ꯅꯠꯇ꯭ꯔꯕꯃꯛꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯗꯤ ꯄꯨꯔꯒ ꯆꯠꯂꯤ꯫ ꯏꯁꯥ ꯉꯥꯛꯇ ꯍꯦꯛꯇ ꯐꯠꯆꯪꯕꯗꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯌꯥꯝꯅ ꯇꯜꯂꯤ, ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯏꯁꯥꯗ ꯑꯗꯨꯝ ꯐꯥꯎꯏꯕ꯫ ꯐꯔꯦ ꯏꯗꯣꯝꯆꯥ, ꯏꯃꯥ ꯉꯥꯏꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯔꯨꯕꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ꯫ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯩꯅꯣ ꯏꯃꯥ, ꯃꯣꯏꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ꯫ ꯍꯩ, ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯃꯤꯅ ꯑꯃꯨꯛ ꯇꯥꯈꯤꯅꯤ꯫ ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ, ꯁꯤꯕꯨ ꯀꯩ ꯃꯑꯣꯡꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯤ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯔꯕꯗꯤ ꯐꯝꯃꯨ ꯈꯣꯠꯂꯨ ꯍꯥꯏꯗꯅ ꯐꯤꯗꯥ ꯑꯃꯠꯇꯁꯨ ꯄꯤꯌꯨꯗꯅ꯫ ꯑꯗꯨꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯂꯝꯂꯥꯟꯕ ꯃꯤ ꯑꯃꯒꯨꯝꯅ꯫ ꯍꯣꯏꯕ ꯍꯣꯏꯕ, ꯏꯃꯥ ꯈꯪꯉꯦꯕ, ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯌꯥꯔꯦ, ꯁꯤ ꯃꯤꯒꯤ ꯃꯌꯨꯝꯅꯦ ꯍꯥꯏꯕ꯫ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ, ꯆꯠꯂꯁꯤꯔ ꯏꯃꯥ? ꯍꯦꯔꯥ, ꯂꯥꯛꯈꯩ ꯂꯥꯛꯂꯒ ꯑꯁ꯭ꯋꯥꯏ ꯌꯧꯔꯒ ꯅꯪꯅ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯒ ꯑꯩꯅꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯅꯤ꯫ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯂꯒ ꯉꯥꯏꯔꯁꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯩꯔꯤꯕ ꯃꯧ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯃꯤꯀꯨꯞ ꯑꯃ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯅꯤ ꯂꯩꯔꯤꯕꯗꯨꯅ ꯃꯈꯣꯏ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ꯫ ꯐꯝꯃꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗ ꯐꯥꯎꯕ ꯍꯦꯛ ꯍꯥꯏꯔꯨꯗꯤ ꯃꯁꯤꯗ ꯏꯕꯦꯂꯩ ꯃꯊꯃꯣꯏ ꯑꯗꯨꯗ ꯋꯥꯔꯧꯖꯕ ꯑꯃ ꯐꯥꯎꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯁꯈꯤꯇꯣꯝꯕꯤꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯃꯅꯥꯎꯅꯨꯄꯤ ꯈꯣꯏ ꯂꯩꯔꯝꯕ ꯑꯗꯨꯗ, ꯏꯕꯦꯂꯩ, ꯅꯃꯥꯅ ꯆꯥꯗꯤ ꯀꯗꯣꯝꯗꯒꯤꯅꯣ? ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄꯕꯣ? ꯀꯩꯅꯣ ꯂꯦꯞꯇꯨꯅ ꯂꯩꯔꯕ꯭ꯔꯅꯦ ꯅꯈꯣꯏꯕꯣ? ꯏꯕꯦꯂꯩꯅ ꯑꯁꯥꯎꯕ ಮಿꯠꯌꯦꯡ ꯑꯃꯅ ꯃꯆꯦꯗ ꯌꯦꯡꯂꯒ ꯍꯥꯏ, ꯀꯨꯏꯔꯦꯗ ꯏꯆꯦ, ꯐꯅ ꯀꯨꯏꯔꯦ ꯁꯤꯗ ꯂꯩꯔꯛꯏꯁꯦ꯫ ꯍꯩꯃꯥ, ꯐꯝꯂꯒ ꯀꯣꯛ ꯂꯩꯔꯝꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯑꯩꯕꯨ ꯉꯥꯏꯔꯤꯔꯣ ꯀꯔꯤꯅꯣꯅꯦꯍꯦ? ꯉꯥꯏꯔꯤꯅꯦ ꯏꯆꯦ꯫ ꯅꯠꯇꯦ ꯏꯆꯦ, ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯐꯤꯗꯥ ꯐꯥꯎꯕ ꯄꯨꯊꯣꯛꯅꯕ ꯃꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯣ? ꯃꯧ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯒꯅꯤ, ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯇ꯭ꯔꯅꯦ? ꯊꯣꯛꯂꯛꯑꯝꯃꯤ ꯉꯁꯥꯏ, ꯆꯥꯕ ꯌꯥꯕ ꯀꯔꯤꯝꯇ ꯄꯨꯔꯛꯇ꯭ꯔ ꯍꯪꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯅꯈ꯭ꯔꯦ꯫ ꯃꯆꯤꯜꯗꯨꯗ ꯐꯝꯃꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯐꯥꯎꯕꯅꯦ ꯍꯦꯛ ꯍꯥꯏꯅꯤꯡꯗꯦ꯫ ꯁꯤꯕꯨ ꯀꯔꯝꯕ ꯃꯑꯣꯡ ꯃꯇꯧꯅꯣꯕ? ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯏꯆꯦꯁꯤꯗꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯏꯆꯦꯒꯤ ꯃꯌꯨꯝꯅꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤꯅꯦ ꯃꯇꯨꯡꯗꯒ ꯑꯃꯠꯇ ꯍꯦꯛ ꯂꯥꯛꯆꯔꯔꯣꯏ ꯑꯩ꯫
ꯁꯈꯤꯇꯣꯝꯕꯤ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏ ꯉꯥꯏꯈꯣꯁꯤ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ ꯇꯞꯊꯈꯣ ꯂꯩꯔꯤꯕ ꯃꯧ ꯑꯅꯤꯁꯤꯒꯤ ꯄꯨꯛꯆꯦꯜ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕ ꯑꯗꯨꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯧ ꯑꯅꯤ ꯂꯩꯕꯕꯨ ꯑꯃꯠꯇ ꯍꯦꯛ ꯋꯥ ꯉꯥꯡꯅꯕ ꯌꯥꯕ ꯌꯥꯎꯗꯦ ꯁꯤꯅꯤ ꯏꯆꯦꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯏꯆꯦꯁꯦ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯎꯔꯦ ꯂꯥꯎ ꯃꯪꯒꯣꯜꯗ ꯀꯥꯁꯤ ꯐꯝꯃꯣ ꯂꯥꯎ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯆꯦ ꯑꯩꯅꯦ ꯀꯨꯏꯊꯅꯒ ꯂꯩꯅꯤꯡꯕ ꯅꯠꯇ꯭ꯔꯕꯅꯤ ꯐꯝꯕ ꯐꯥꯎꯕ ꯐꯝꯅꯤꯡꯗ꯭ꯔꯕꯅꯤ ꯍꯣꯏꯕ ꯌꯥꯔꯤꯕ ꯏꯆꯦ ꯈꯪꯉꯤꯕ ꯁꯤ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯂꯥꯛꯂꯦꯗꯅ ꯂꯥꯛꯑꯣ ꯀꯥꯁꯤ ꯕꯦꯃꯥ ꯂꯥꯛꯑꯣꯍꯦ ꯃꯥꯡꯒꯣꯜꯗ ꯐꯝꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯅꯧꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯍꯜꯂꯤ ꯐꯖꯅ ꯐꯝꯗꯨꯅ ꯍꯪꯉꯤ ꯀꯔꯤ ꯂꯩꯔꯕ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯦꯅꯦ ꯅꯈꯣꯏꯕꯨ ꯏꯆꯦ ꯁ꯭ꯋꯥꯏꯗ ꯁꯅꯥ ꯀꯥꯏꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ ꯅꯠꯇꯦ ꯀꯩꯅꯣ ꯁꯅꯥ ꯂꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯧꯒꯦ ꯇꯧꯕꯅꯤ ꯂꯤꯛ ꯑꯃꯇ ꯁꯨꯝ ꯁꯅꯥ ꯀꯥꯏꯕ ꯍꯥꯏꯕ ꯁ꯭ꯋꯥꯏꯗꯕꯨ ꯑꯣ ꯂꯩꯔꯦ ꯑꯋꯥꯡꯂꯣꯝꯗꯅꯦ ꯊꯥꯒꯣꯏ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯥꯅ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯇ ꯀꯥꯏꯒꯦ ꯂꯧꯅꯕ ꯃꯤꯒ ꯂꯩꯕꯔꯥ ꯍꯥꯏꯅ ꯍꯪꯂꯝꯕꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯑꯗꯨ ꯍꯦꯛꯇ ꯂꯧꯔꯒꯦ ꯑꯃꯨꯛ ꯀꯣꯏꯊꯤ ꯊꯤꯕ ꯑꯩ ꯇꯜꯂꯤ ꯍꯣꯏꯅꯦ ꯃꯗꯨꯃꯗꯤ ꯑꯩ ꯉꯥꯡꯅꯔꯒꯦ ꯁꯅꯥ ꯂꯧꯗꯧꯔꯤꯕ ꯑꯁꯤꯅ ꯀꯅꯥꯒꯤ ꯁꯦꯜ ꯊꯨꯝꯒ ꯌꯥꯝꯅ ꯄꯥꯏꯔꯕ꯭ꯔꯅꯤ ꯅꯈꯣꯏꯕꯣ ꯌꯥꯝꯅ ꯄꯥꯏꯕ ꯅꯠꯇꯦꯗ ꯏꯆꯦ ꯇꯨ ꯃꯁꯤꯒꯤ ꯃꯆꯥꯁꯤꯅꯅꯦ ꯅꯤꯡꯉꯥꯏ ꯍꯦꯛ ꯇꯧꯃꯟꯗꯅ ꯂꯥꯛꯂꯤꯕꯅꯤ ꯍꯩꯃ ꯏꯆꯥ ꯂꯥꯡꯂꯦꯟꯒꯤ ꯑꯣꯏꯔꯦꯀꯣ ꯁꯅꯥꯒꯤ ꯂꯤꯛ ꯁꯤꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯔꯣꯏ ꯀꯥꯏꯅ ꯇꯧꯈꯤꯕ ꯑꯁꯤꯅꯀꯣ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯒ ꯆꯥꯅꯩ ꯈꯪꯗꯦ ꯆꯥꯅꯗꯦ ꯈꯪꯗꯦ ꯑꯁ ꯑꯩꯅꯦ ꯁꯤꯗꯧꯅꯤ ꯀꯩꯅꯣ ꯈꯔ ꯌꯥꯝꯅꯕꯨ ꯁꯤꯕꯤꯌꯣ ꯍꯥꯏꯔꯤꯅꯤ ꯑꯗꯨꯗꯤ ꯀꯝꯗꯧꯁꯤꯒꯦ ꯆꯠꯂꯁꯤꯔꯥ ꯍꯣꯏ ꯏꯆꯦ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯏꯕꯦꯂꯩꯅ ꯃꯆꯦꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯧ ꯑꯅꯤꯁꯦ ꯃꯈꯣꯏ ꯑꯅꯤꯁꯤꯃꯗꯤ ꯀꯩꯅꯣꯝꯃ ꯌꯥꯝ ꯇꯧꯔꯦꯀꯣ ꯏꯆꯦ ꯂꯥꯟꯅ ꯈꯟꯅꯨ ꯏꯕꯦꯝꯃ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤꯅꯤ ꯃꯤ ꯑꯃꯠꯇ ꯇꯤꯟꯅꯕ ꯌꯥꯔꯝꯂꯣꯏ ꯍꯦꯟꯃꯜꯂꯤ ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯈꯪꯗꯕꯁꯨ ꯅꯠꯇꯕ ꯍꯣꯏ ꯌꯥꯔꯦꯁꯦ ꯆꯠꯂꯣ ꯌꯥꯔꯦ ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯦ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯍꯧꯕ ꯃꯧ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯗꯨꯃꯛ ꯌꯦꯡꯊꯤꯅꯕ ꯋꯥꯈꯜꯗ ꯂꯩꯔꯤ ꯊꯣꯏꯅ ꯍꯦꯟꯅ ꯋꯥ ꯉꯥꯡꯅꯗ꯭ꯔꯕꯁꯨ ꯃꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯃꯩꯒꯤ ꯆꯤꯡ ꯑꯃꯃꯝꯗꯤ ꯑꯣꯝꯅꯔꯤꯕ ꯑꯁꯨꯝꯅ ꯂꯩꯔꯕ ꯃꯇꯨꯡꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯌꯧꯁꯤꯜꯂꯛꯂꯕꯗ ꯑꯔꯨꯕꯤꯅ ꯃꯈꯨꯠꯇ ꯁꯨꯝꯆꯤꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯋꯥꯏ ꯁꯤꯠꯄ ꯇꯧꯈ꯭ꯔꯦ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯅꯤꯡꯅ ꯇꯧꯕ ꯅꯠꯇꯦ ꯇꯧꯗ ꯌꯥꯗꯕꯒꯤ ꯇꯧꯕꯅꯤ ꯑꯌꯨꯛꯇꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯁꯛꯍꯦꯟꯕꯤꯅ ꯇꯧꯏ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯔꯒ ꯆꯥꯛꯈꯨꯝꯗ ꯉꯟꯇꯥꯅ ꯆꯪꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯁꯤ ꯌꯦꯡꯂꯒ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯖꯩ ꯉꯁꯤꯗꯤ ꯈꯪꯅꯤꯕ ꯏꯃꯨꯡ ꯑꯁꯤ ꯀꯥꯏꯅꯕ ꯍꯦꯛꯇ ꯁꯤꯜꯂꯛꯑꯦ ꯃꯥꯅ ꯐꯖꯅ ꯋꯥꯏ ꯁꯤꯠꯈ꯭ꯔꯕ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯃꯌꯥꯝ ꯑꯃ ꯆꯥꯏꯁꯤꯟꯗꯨꯅ ꯑꯩꯅ ꯊꯝꯂꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯃꯥ ꯍꯜꯂꯛꯂꯒ ꯃꯉꯣꯟꯗ ꯉꯥꯡꯍꯟꯒꯦ ꯑꯩꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦꯕ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯆꯥꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯅꯦꯝꯕꯨ ꯍꯜꯂꯛꯄ ꯉꯥꯏꯈ꯭ꯔꯦ ꯑꯔꯨꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤ ꯀꯟꯅ ꯁꯈꯤꯇꯣꯝꯕꯤ ꯃꯅꯥꯎꯅꯨꯄꯤ ꯍꯣꯏ ꯆꯠꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤ ꯍꯥꯏꯖꯩ ꯋꯥꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯉꯁꯤꯒꯤ ꯌꯨꯝꯁꯤꯗ ꯉꯥꯏꯍꯥꯛꯇꯤ ꯍꯦꯛ ꯂꯩꯕ ꯐꯪꯗꯦ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯅꯨꯃꯤꯠꯄꯨ ꯇꯥꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯃꯃꯥ ꯃꯆꯥꯁꯦ ꯃꯌꯨꯝ ꯌꯧꯕꯗꯗꯤ ꯄꯨꯡꯕꯨ ꯌꯧꯔꯅꯤ ꯃꯈꯣꯡꯗꯨꯅ ꯃꯥꯡꯒꯣꯜꯗ ꯍꯦꯛ ꯊꯥꯡꯒꯠꯄꯒ ꯃꯥꯡꯒꯣꯜ ꯑꯗꯨꯅ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯏ ꯃꯗꯨꯗ ꯍꯥꯏ ꯀꯩꯅꯣꯅꯦ ꯁꯤꯕꯣ ꯃꯥꯡꯒꯣꯜ ꯀꯥꯁꯤꯅ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯔꯤꯕ ꯑꯁꯤꯕꯣ ꯑꯃꯠꯇ ꯎꯅꯗ꯭ꯔꯕ ꯖꯥꯠꯂꯅꯤ ꯃꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯏ ꯍꯩ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯃꯣꯠꯂꯤꯕ ꯀꯥꯏꯁꯤ ꯅꯈꯣꯏꯕꯨ ꯑꯃꯠꯇ ꯎꯗ꯭ꯔꯕ꯭ꯔꯣ ꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅ ꯍꯥꯏꯕꯅꯦ ꯌꯨꯝꯁꯤꯕꯨ ꯑꯍꯜ ꯂꯃꯟ ꯂꯩꯇ꯭ꯔꯕ꯭ꯔꯅꯦ ꯃꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕ ꯌꯨꯝ ꯑꯣꯜꯂꯕ꯭ꯔꯣ ꯃꯁꯤꯗ ꯁꯛꯍꯦꯟꯕꯤ ꯐꯠꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯁꯤ ꯀꯩꯅꯣ ꯌꯦꯡꯉꯨ ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯏ ꯁꯛꯍꯦꯟꯕꯤꯅ ꯌꯦꯡꯗꯨꯅ ꯍꯩꯃꯥ ꯌꯥꯝꯅ ꯃꯣꯠꯂꯦꯅ ꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯅ ꯀꯅꯥꯅ ꯊꯝꯕ ꯍꯧꯅꯒꯦ ꯍꯥꯏꯕꯁꯤꯕꯨ ꯃꯤ ꯅꯨꯡꯒ ꯂꯥꯛꯂꯒ ꯏꯃꯨꯡꯁꯤ ꯀꯔꯤ ꯑꯣꯏꯅꯅꯣ ꯈꯟꯈꯤꯗꯣꯏꯁꯦ ꯅꯈꯣꯏ ꯑꯅꯤ ꯂꯩꯕꯕꯨ ꯁꯨꯃꯥꯏꯅ ꯊꯝꯅꯕ ꯑꯣꯏꯔꯦꯅꯦ ꯀꯩꯅꯣꯗ ꯏꯃꯥ
ꯑꯩ ꯀꯥꯏꯗꯤ ꯄꯛꯁꯤꯟꯕꯤꯔꯛꯀꯅꯨꯗ ꯁꯤ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯑꯌꯨꯛꯇꯒ ꯁꯤꯠꯂꯤꯕ ꯇꯩꯔꯤꯕ ꯁꯦꯡꯂꯤꯕ ꯃꯌꯥꯝꯗꯣ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯩꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯍꯣ ꯑꯩꯈꯣꯏꯅ ꯇꯧꯕꯗꯤꯅꯦ ꯌꯥꯝꯅ ꯃꯆꯨ ꯃꯃꯦꯟ ꯇꯥꯅ ꯇꯧꯔꯝꯒꯅꯤ ꯍꯧꯖꯤꯛ ꯋꯥꯏꯗꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜꯁꯦ ꯏꯆꯦꯅ ꯁꯤꯠꯈꯤꯒꯨꯝ ꯇꯧꯕꯅꯤ ꯏꯆꯦꯗ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯇꯥꯔꯨꯔꯕ ꯇꯨꯡꯗ ꯁꯈꯤꯇꯣꯝꯕꯤꯅ ꯁꯥꯎꯅꯤꯡꯅ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯕꯨ ꯀꯧꯏ ꯍꯩ ꯑꯔꯨꯕꯤ ꯅꯪ ꯇꯥꯔꯕ꯭ꯔꯥ ꯌꯥꯝꯅ ꯊꯨꯅ ꯅꯪ ꯃꯄꯥꯜꯗ ꯊꯣꯛꯂꯛꯎ ꯍꯩ ꯇꯥꯕ꯭ꯔꯥ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯔꯨꯕꯤꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯕꯒꯦ ꯀꯣꯏꯀꯧ ꯀꯧꯕꯤꯔꯤꯕ ꯁꯤꯕꯣ ꯀꯧꯗ꯭ꯔꯕꯗꯤ ꯁꯤ ꯀꯩꯅꯣ ꯌꯦꯡꯉꯨ ꯁꯠ ꯌꯦꯡꯊꯗꯨꯅ ꯀꯩꯅꯣꯗ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯏꯗ ꯐꯖꯅ ꯋꯥꯏ ꯁꯤꯠꯂꯝꯕꯗꯥꯏꯅꯤ ꯁꯤꯕꯣ ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯀꯗꯥꯏꯗꯒꯤ ꯐꯖꯅ ꯋꯥꯏ ꯁꯤꯠꯂꯝꯕꯅꯣꯗ ꯏꯆꯦꯅ ꯐꯖꯅ ꯋꯥꯏ ꯁꯤꯠꯂꯝꯂꯒꯕꯨ ꯁꯤ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗ꯭ꯔꯣ ꯁꯤꯠꯂꯝꯃꯤꯗ ꯑꯩ ꯏꯃꯨꯡ ꯍꯥꯟꯅ ꯁꯤꯠꯂꯒ ꯃꯥꯡꯒꯣꯜ ꯑꯁꯤ ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯁꯤꯠꯂꯝꯂꯤꯕꯅꯤ ꯍꯣꯏ ꯏꯆꯦꯅ ꯐꯖꯅ ꯋꯥꯏ ꯁꯤꯠꯂꯝꯃꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝꯅꯤ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤ ꯁꯈꯤꯇꯣꯝꯕꯤꯅ ꯅꯈꯣꯏꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯄ ꯇꯨꯀꯠꯆꯩꯅ ꯍꯦꯛ ꯇꯧꯔꯒ ꯂꯧꯇꯥꯅꯔꯛꯀꯅꯤ ꯅꯈꯣꯏꯅꯦ ꯌꯥꯝꯅ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤꯀꯣ ꯍꯧꯖꯤꯛꯃꯛ ꯃꯣꯠꯂꯤꯕꯁꯦ ꯄ꯭ꯔꯞ ꯁꯤꯠꯂꯨ ꯊꯕꯛ ꯇꯧꯕꯗ ꯅꯤꯡꯊꯤꯅ ꯇꯧꯕ ꯈꯔ ꯇꯝꯃꯨꯍꯦ ꯏꯃꯥ ꯃꯥꯡꯒꯣꯜ ꯑꯁꯤ ꯃꯁꯤꯟꯕ ꯊꯨꯡꯅ ꯑꯩꯅ ꯉꯁꯥꯏꯅ ꯁꯤꯠꯂꯝꯂꯕꯅꯤ ꯁꯤ ꯑꯩ ꯆꯤꯡꯅꯩ ꯆꯤꯡꯅꯕ ꯃꯤ ꯂꯩꯌꯦꯕ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯆꯤꯡꯅꯕ ꯃꯤ ꯂꯩꯌꯦꯕ ꯅꯠꯇꯦ ꯏꯆꯦꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩꯕꯨꯔꯣ ꯑꯩꯕꯨꯔꯕ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯗꯤ ꯍꯣꯏ ꯏꯆꯦꯒꯤꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯃꯥꯟꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯁꯤꯗ ꯇꯧꯔꯤꯕꯁꯦ ꯅꯪꯅꯅꯦ ꯍꯥꯏꯕ ꯑꯇꯥꯛꯅꯗ꯭ꯔꯣ ꯀꯔꯤ ꯁꯤꯕꯨ ꯑꯩꯅꯅꯦ ꯀꯥꯏꯅ ꯅꯁꯝꯕꯗꯨ ꯐꯣꯏꯌꯨꯔꯥ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯄꯥꯈꯠꯂꯤꯔꯣ ꯏꯕꯦꯝꯃ ꯌꯥꯝꯅ ꯍꯧꯅ ꯏꯆꯦ ꯅꯁꯝꯗꯣ ꯈꯨꯠꯇꯥꯡ ꯌꯦꯜꯂꯒ ꯍꯥꯏꯅꯤꯀꯣ ꯉꯁꯤ ꯍꯔꯦ ꯌꯥꯝꯅ ꯀꯟꯈꯤꯕꯒꯤ ꯋꯥꯅꯤꯅꯦ ꯅꯪꯒꯤꯁꯦ ꯉꯝꯊꯣꯛꯅꯁꯦ ꯍꯥꯏꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯕ ꯑꯣꯏꯔꯕꯗꯤꯅꯦ ꯉꯝꯊꯣꯛꯅꯕ ꯑꯃ ꯇꯉꯥꯏ ꯐꯔꯛꯏ ꯇꯧꯔꯤ ꯑꯃꯔꯣꯝꯗ ꯑꯩ ꯃꯤ ꯑꯃꯠꯇꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯁꯤꯅꯗꯤ ꯌꯥꯝꯅ ꯀꯟꯈꯤꯕꯒꯤ ꯋꯥꯅꯤꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯋꯥ ꯉꯥꯡꯈꯠꯅꯔꯛꯏ ꯃꯁꯤꯗ ꯁꯈꯤꯇꯣꯝꯕꯤꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯈꯣꯏ ꯑꯅꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤ ꯃꯣꯠꯂꯤꯕ ꯆꯥꯏꯔꯤꯕꯁꯤ ꯍꯥꯟꯅ ꯐꯖꯅ ꯂꯣꯏꯁꯤꯜꯂꯨ ꯑꯔꯨꯕꯤꯅ ꯏꯃꯥ ꯑꯩꯅ ꯋꯥꯏ ꯁꯤꯠꯂꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯊꯑꯣꯏꯅ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯃꯌꯥꯝꯁꯦ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯊꯥꯗꯕꯅꯤ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯃꯁꯤ ꯃꯍꯥꯛꯅ ꯇꯧꯕꯅꯤ ꯃꯉꯣꯟꯗ ꯍꯥꯏꯌꯨ ꯁꯈꯦꯟꯕꯤꯅ ꯁꯥꯎꯅ ꯀꯔꯤ ꯁꯤꯕꯨ ꯑꯩꯅꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯀꯔꯤ ꯍꯦꯟꯖꯤꯜꯂꯛꯀꯅꯣ ꯏꯆꯦ ꯁꯤ ꯅꯪꯅꯅꯦ ꯁꯨꯡꯅ ꯅꯠꯇꯦ ꯁꯤ ꯑꯩꯅ ꯇꯧꯕ ꯅꯠꯇꯦꯌꯦ ꯅꯆꯤꯟꯗꯣ ꯈꯦꯠꯊꯤꯔꯅꯤ ꯏꯕꯦꯝꯃ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯅꯪꯅ ꯇꯧꯗꯅ ꯇꯧꯕꯤꯅꯕ ꯃꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯠꯇ ꯂꯩꯇꯦ ꯈꯪꯂꯕ꯭ꯔꯥ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯧꯗꯣꯔꯤꯗ ꯃꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯁꯠꯂꯥꯝꯗꯨꯅ ꯃꯆꯦꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯐꯣꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯔꯨꯕꯤꯁꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯃꯤꯅ ꯉꯝꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯐꯣꯏꯅꯩ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯁꯝ ꯐꯣꯏꯅꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯁꯈꯤꯇꯣꯝꯕꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯌꯦꯡꯉꯨ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯅꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯁꯠ ꯆꯪꯗꯨꯅ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯈꯠꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗ ꯖ꯭ꯋꯥꯏ ꯍꯩꯖꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯃꯁꯝ ꯐꯣꯏꯅꯔꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯦ ꯌꯨꯝ ꯑꯁꯤꯕꯨ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯌꯨꯝꯂꯣ ꯁꯈꯦꯟꯕꯤꯅ ꯇꯞꯅ ꯏꯃꯥ ꯁꯤ ꯑꯩꯅ ꯅꯠꯇꯦ ꯑꯃꯨꯛꯀ ꯃꯆꯦꯜꯁꯦ ꯊꯤꯌꯦ ꯃꯁꯤ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯩꯅ ꯅꯠꯇꯦ ꯃꯁꯤꯗ ꯁꯈꯤꯇꯣꯝꯕꯤꯅ ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯕ꯭ꯔꯥ ꯂꯩꯅꯤꯡꯗꯕ꯭ꯔꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯍꯧꯖꯤꯛꯃꯛ ꯅꯐꯤ ꯌꯣꯝꯗꯨꯅ ꯆꯠꯈꯣ ꯂꯩꯒꯦ ꯍꯥꯏꯔꯒꯅꯅꯦ ꯅꯨꯡꯁꯤ ꯆꯥꯟꯗꯅ ꯂꯩ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ ꯃꯅꯦꯝꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯔꯒ ꯑꯔꯨꯕꯤꯒ ꯁꯈꯦꯟꯕꯤꯒ ꯃꯤꯠꯀ ꯌꯦꯡꯅꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤꯅ ꯉꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯂꯛꯇꯨꯅ ꯂꯦꯞꯂꯩ ꯂꯨꯈꯣꯏꯒ ꯁꯈꯤꯇꯣꯝꯕꯤꯒꯅ ꯃꯆꯥ ꯃꯃꯧꯗ ꯅꯨꯡꯁꯤꯅꯅ ꯂꯩꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ ꯁꯈꯤꯇꯣꯝꯕꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯌꯥꯗꯦ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅꯤ ꯐꯅ ꯂꯩꯒꯦ ꯍꯥꯏꯔꯒꯅ ꯂꯩꯌꯨ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯆꯠꯈꯤꯕ ꯌꯥꯅꯤ ꯑꯁꯨꯝꯅ ꯋꯥ ꯃꯊꯪ ꯍꯥꯏꯔꯕꯗ ꯀꯣꯟꯅ ꯊꯪꯗ ꯃꯧ ꯑꯅꯤꯗꯨꯅ ꯇꯞꯅ ꯏꯃꯥ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯋꯥꯈꯜ ꯇꯥꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯒꯦ ꯏꯄꯥꯝꯗ ꯍꯜꯂꯒ ꯂꯩꯕꯗꯨꯃꯛ ꯅꯃꯧ ꯑꯩꯈꯣꯏ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯡꯁꯤꯅꯅ ꯂꯩꯌꯨ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯐꯠꯇꯕ ꯍꯧꯔꯛꯂꯕ ꯃꯤ ꯑꯗꯨꯕꯨ ꯑꯩꯅꯅꯦ
ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯕ ꯉꯝꯗ꯭ꯔꯕ ꯁꯈꯤ ꯇꯣꯝꯕꯤ ꯏꯃꯤꯡꯁꯦ ꯆꯪꯅꯔꯣ ꯌꯥꯔꯦ ꯏꯃꯨꯡꯗ꯫ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯈꯤꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯈꯣꯏ ꯑꯅꯤꯁꯨꯅꯤ ꯅꯨꯄꯤꯅ ꯉꯝꯕ ꯇꯣꯛꯎ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤꯅꯦ ꯅꯨꯄꯥ ꯊꯣꯛꯅ ꯂꯩꯕ ꯇꯝꯃꯨꯀꯣ꯫ ꯍꯣꯏ ꯃꯥ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯦ ꯆꯪꯈ꯭ꯔꯣ ꯌꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯈ꯭ꯔꯦ꯫ ꯂꯨꯈꯣꯏꯅ ꯃꯆꯥ ꯃꯃꯧꯁꯤꯡ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏ, ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯣ ꯃꯥꯗꯤ ꯃꯥꯜꯂꯤꯀꯣ? ꯍꯦꯔ ꯃꯈꯣꯏ ꯄꯥꯕ ꯃꯇꯥꯡ ꯆꯥꯗꯅ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ꯫ ꯑꯁꯦꯡꯀꯤ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯑꯩ ꯍꯥꯏꯔꯦꯗꯅ ꯅꯍꯥꯟꯈꯩꯗꯤ ꯋꯥ ꯍꯥꯏꯕ ꯉꯝꯗꯕꯅꯤ, ꯉꯁꯤꯗꯤ ꯍꯦꯛꯇ ꯑꯌꯧꯕꯤ ꯊꯥꯛꯇ ꯁꯥꯎꯖꯤꯟꯅꯔꯒ ꯋꯥ ꯍꯥꯏꯕꯅꯤ꯫ ꯃꯥꯜꯂꯦ, ꯌꯥꯝꯅ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯁꯥꯎꯖꯤꯟꯅꯕ ꯑꯁꯤꯗ ꯅꯃꯧ ꯑꯅꯤꯁꯦ ꯀꯤꯗꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯂꯤꯕ ꯑꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯔꯕꯅꯤ, ꯇꯥꯔꯕ? ꯅꯨꯡꯉꯥꯏꯔꯦꯍꯦ ꯑꯁꯤꯅꯤꯗꯅ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯇꯧꯁꯤꯟꯅꯕ ꯍꯥꯏꯕ ꯑꯁꯤꯅ ꯐꯠꯇꯕ ꯑꯃꯕꯨ ꯑꯐꯕ ꯑꯣꯏꯍꯟꯈꯤꯗꯕꯁꯨ ꯅꯠꯇꯦ꯫ ꯁꯈꯤꯇꯣꯝꯕꯤꯒꯤ ꯊꯧꯁꯤꯟꯗꯒꯤ ꯄꯨꯛꯆꯦꯜ ꯐꯠꯂꯨꯗꯕ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯗꯨ ꯄꯨꯛꯆꯦꯜ ꯐꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯔꯝꯃꯤ꯫